Maning makha tamba ningthau panba lebak singi manungda lamdam asidasu ningthau kayana 33 AD dagi nongda lairen pakhang bana panba matam dagi kumja lising ama chamapan nifutaret phawbada pankiba ningthau singna firal makhal kaya sizinaduna lebak ngaklami adubu India na ningtamlaba matungda Manipur state ama oikibadagi lamdam sigi chapchaba firal amage masak lepthok pangamdana leiri masina maram oidaga Manipur gi miyamna lebak ki thabak thoram lining laishon amadi nat ki oiba thoram singda apamba Firal sizinaba asina ngasi amadi hayengi mirolda chamamnaba kaya thoklibasi mari leinaba authorities singna miting changba matam oire Hiram asigi matangda cultural activist Makhon Mani Mangsabana New TV da High Manipur lengangna public notice toktuna gazette thoktuna chapchaba firal ama puthokuna lebak pongjau tinna miyamda khanghanduna firal haigatpa matam oire firal haibasi lebak amagi state amagi symbolic represent tawribani Machu tare ke firal asidi yek salagi chada naudani takpa firalni masina state ke firal oina sizinabadi yaroi haiki Nakalamaromda Hiram asigi matangda International Peace and Social Advancement EPSA gi Vice President Kuraizam Athobana hai Manipur lengangna chapchaba firal ama lepthoktuna miyamda sinadabadagi leiriba chamamnaba kayasi kharada oirabasu kokhan naba IPS ena lamdam asigi saknairaba akhang ahai research scholar singa khutsam naraga seminar workshop Peace Convention kaya leptana pangthok laba matung lisingani taratareta firal haina mingthonba larik ama puthokuna lengak amadi miyamda khosinakre chahi kharagi mamangda Kerala Karnataka State Assembly na makhoi oiba state ki firal assembly da khanaduna puthokibagum Manipur na su aikhoigi leizariba firal sing asidagi khandoklaga lepthokpa matam oire haike akhoi Manipur gi firan si akhoi Lairik Lashuda aduga ari basingdi thengnarisi nongda lairen pakhangbadagi firan leire 33 AD dagi firan ji leire aduga kadai bhog lakke da Bodhachandra Maharaj bhogi firan ningthau palingagi firan myam ji koi khara thengnare harising si amata manade karigino hairaga ningthau singsi palak matamda magi thawdo wathok aduga magi tawbangamba si manadabagi matungina magi firan ji honge ado koina phangi basi Firan dumuk phang manate koigi photo wena phang bada lai singsi 33 AD nongda lai pakhang mana palak padagina Bodhachandra bhawgi si phangi masi kenona ko khuraijam athobana mana edit to lai fira lai na lai unusu puthokrabani adu Oja Bahadur Sema Suvita na arena culture pairing eda koigi lai unusu masi hawki su lai re uji koigi firan si mayamna yamna chamamna risi Manipur ki sabsa firal ama kadai no haibada akoi do ubu phangdaba sini aduga huji yam ningtamna firal ama haigalaga leiri madudi akoi indo sana jawba lesembagi Manipur ki Shoshan Maharaj na palamba konung stage da sigi mamangda koi ki haika munba machu stage da koi ki paphal ye firal ama huji sudum ningkha tamna hairaga leiri masi koi ki Shoshan Maharaj ki matamgi firan doni aduga Bodhachandra Maharaj gi firal amachu laimadu akogi archives ta Sema Suvita na arena culture gi director oini matamda archives oina mana record tawga ata museum da thamjanga firani maduna kogi laphu layon oi angobus natta laphu layon oi taw machuda papali epane masi archives ta lebani masi akogi Bodhachandra Maharaj gi ne sumaina koi firan ji leitabnate lisang sina ningtau palak khudingi Firan hongaga lai aino khangjabduji hairisi firan jingji honga isingsi ningthogi tawbangamba magi matik mathona du firan da mami tai khoigi nura khudong le mu yaw bathang ta mu yaw nimi ta mu thokba sagol masa panba ni onjannaba makhan firan ji lai aduna khoi firan lai tabana te lai hojikti hairi firan ji ningthau pandrabanina karamba firana Manipur gi firan oigedage haibadugi matangda mayamsi khoi da kitang chamamnaba leidong tawi masida Hojik mayam sina koi si yek salai chani yek salai koi leiba du makanglup ni hadana masu teret si ayambo ini masidi club organization sing so ayambo ini maruena koi gi ipatokok koi gi cultural organization lady si su koi masu teret dum tawi aduga aina ugi bada Manipur People's Party su masu teret leibadong na tawgi lanai organization sing gi oina masu teret si tong na basai khar thengna jai aduga masu teret tu gi Mayaida masu tare tu di manaraga Mayaida muk
mai symbol amamam hapadu manadabagi wani ko ipatokokidi papal lama masu tereki mayada mamaina maya sibo papal lama mugi ko si ipatokoki masu tereki phiranda sinabani masu terek hakdo ite masu terek tugi mathak tu da mayaida koigi ainu je haijariba mamaina maya sibo papal ji masi yawe sumaina mai magi atopa toba lainar mayai ado masimang ne hek manipuri phirani haibidi ate masi mai magi club organization singi moina pamjaba lamdam sigi ko yek furup sigi ne haib khangjabaduni aduna handakshi phirangi matang se khoi wangang na basi khara tare ai samuksu phiran ji khara ai su khara thawai yobjaba haitai ai khar thijenje khoi zik leidiba phiran si mayam chapchaba sarkar na koina pami basi manipur gi phiran sini haidana sapsana leiba ama koi madu gazette ta phongba yawdana aduga public notice thokdana khangandana masi manipur gi ningkha tamada wangna manipur phiran do sini haidana lepak pungjau thilan na khangan bagi phiran lama haigat matam moire natraga di huji khoi si phiran ama leitraga di phiran ama si leiba ang gi represent tawrini magi symbolic oina sini eba sindarini aduna manipur gi phiran che koi karam banu oigadage papan yepa chon khoi gi ningkha tama mangkhiba iroi loiba bodhasandra maharaj na panba matam dugi du oigadra surchangi du oigadra chandragiti gi du oigadra natraga nongdalainen pakhang bagi du oigadra haibana chingba koi sapsaba ma lepthobo phai natraga di huji koina masu tare sinari jidi koi chamcham nai koi thawaida koi ji yeksalai chani adugi chada nongda nai ba khangna sum puthokpo oina aina phawjai adong adu yeksalai tare si manung de leitaba mi singdi moi di phiran ji yaw dabra haibagi wang lagnar puso ita jagi aduna yaragadi apunba phiralama koi manipur gi oina scholarship leiringai da kangai leiringai da madu leptho horkadi mayam punamaki afabo ine thajuje manipur gi yamna chiraba matamda maroina manipur gi entire political history manipur gi laiba historical magi legacy sibu mang thadana chingaga lakriba dunaba mitei khunai gi oiba wakhalon migyeng mayam asida tuna yenga kanda leba asigi apunba puwari gi amadi magi political identity gi wafam lak matamda miyam asina mahut simbe aba firal ma phangdaba amadi arepa ma khangma ngamdabagi kudong chadaba amadi nungaitaba chayetnaba mayam asigi matangda hangbiriba wafam asida aigi oina thamjau hai taragadi ai isagi amadi koigi look international peace and social advancement isagi representative ama oina koi haukiba chahi kharagi mamangda 2017 da oigani na thajai chahi tara ki changda tongan ba koi mangda lebiramba koi halaman singna season hunjin ba amadi kurma ba obiram laba dum laba ning tamba kangleipak ki matamda leiramba magi phiral gi masaksing masak khangdokpa haiba adumlaba identification of the state flags of the ancient kingdom of kangleipak haidana adumlaba phiral ko lairikama puthokna nabagi adumlaba wakhalonda amadi phiral ama lepthokpa ngamna nabagi wakhalonda satharakhiba adumlaba research based adumlaba kogi activity ama khaki saruk amoina koi phiral ko lairika ma thoki haiba lairika sigi puthokna nabagi chenja chongjara kudai sasu akon bagi lairik puthokpa pawbagi journey sida saruk yajarakhiba koi misak amoina ayangna thengnajaba wafam kharadang ai share tawjani mapumoina koina khanjabada kanglaipak manipur gi entire mana kogi 33 AD dagi horaga kogi 1947 fawda lakhiba adunaba apunba ningthorol humdra tarukki magi generation mayam asida tongan ba firal gi masaksing matam dugi palamniba kogi ningthau sing aduna loinaraga amadi firal aduna mang thalaga mahut sillaga lebang ngaktana lakhi haibsimadi yam sengi tobudabu hairiba firal singasi mapung oina ngasimak malemgi lebak singda chatnariba aikogi international flag code amadi magi flag ki leiba convention adugi chapchaba madugi chaurapa chanaba saktam ama langba masak ama oira pangam gi basidi aikogi maidingo kiyam bagi matamdagi hora kanda
ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯆꯨꯔꯥꯆꯥꯟ ꯕꯨꯙꯆꯟꯗ꯭ꯔꯅꯆꯤꯡꯕ ꯒꯝꯚꯤꯔ ꯁꯤꯡꯅꯆꯤꯡꯕ ꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜꯒꯤ ꯃꯁꯛꯁꯤꯡ ꯂꯥꯛꯏ ꯑꯗꯨꯕꯨ ꯏꯀꯣꯟ ꯀꯣꯟꯕꯗ ꯍꯥꯏꯔꯤꯕ ꯐꯤꯔꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯁꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯁꯨ ꯅꯤꯡꯈꯥ ꯇꯝꯂꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯕ ꯑꯃ ꯑꯩꯈꯣꯏ ꯂꯦꯞꯊꯣꯛꯍꯧꯗꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯩꯉꯥꯛꯄꯁꯤꯡ ꯑꯣꯏꯕꯤꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯈꯟꯅꯅ ꯐꯤꯔꯥꯜꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯃꯝꯗꯕꯅ ꯃꯔꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯤꯒꯦꯜ ꯐ꯭ꯂꯦꯛ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕ ꯊꯧꯗꯣꯛꯇ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯐꯤꯔꯥꯜꯕꯨ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯉꯒ ꯍꯥꯏꯔꯤꯕ ꯐꯤꯔꯥꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯒꯗꯒꯦ ꯑꯃꯗꯤ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯆꯌꯦꯠꯅꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯈꯤꯕ ꯐꯤꯔꯥꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯁꯦꯔꯤꯁ ꯑꯣꯐ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯋꯥꯔꯛꯁꯣꯞ ꯁꯦꯃꯤꯅꯥꯔꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟ ꯐꯥꯎꯕ ꯌꯧꯅ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯔꯥꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯌꯥꯅꯕꯤꯕꯗꯒꯤ ꯊꯝꯈꯤꯕ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯐꯤꯔꯥꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯡꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯀꯂꯔꯒꯤ ꯑꯣꯔꯗꯔ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯇꯔꯨꯛ ꯁꯨꯕꯗꯨꯅ ꯀꯔꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯀꯔꯤ ꯃꯆꯨꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯅꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯑꯄꯨꯟꯕ ꯐꯤꯔꯥꯜ ꯃꯆꯨ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯦग ꯀꯣꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗꯁꯨ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯆꯞ ꯆꯥꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯉꯣꯟꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗꯗꯤ ꯃꯆꯨ ꯇꯔꯦꯠꯇꯗꯤ ꯂꯩꯇꯦ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯐ꯭ꯂꯦꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯃꯛꯄꯗ ꯃꯩꯇꯩ ꯅꯦꯁꯟꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯄꯨꯟꯕ 7 ꯄ꯭ꯔꯤꯟꯁꯤꯄꯥꯂꯤꯇꯤꯁꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯛꯈꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯀꯜꯆꯔꯦꯜ ꯃꯥꯒꯤ ꯂꯦꯒꯦꯁꯤ ꯑꯃꯗꯤ ꯕꯣꯟꯗꯦꯖ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯄ ꯑꯃꯗꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯑꯃꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯏ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ आइडेंटिटी कैरी तौबा अमदी पॉलिटिकल एंटिटी अमा होइना लेबा असिबु महुत सिनबे याबा फिराल अमा हाइबा तारगदि मदु हुजु हुजिकि लेबा मणिपुर की प्रेजेंट कंटेक्स्ट असिददि अखोय चप चाबा सिमंगना ओइरा सिमंगनी हाइदना पुथोको याबा फिराल अमदि अखोय लेतबरा हाइदना खल्ली अदुना मसी मानबा वाखलोन मानबा खुनाई अमदि मानबा मिडियंग अमा थमकपा ngamnanaba honabada फिराल अमगी मथौसिसु दुगमतिक मागी कंट्रीब्यूशन जी याम चावे अदो हाइरे पोर से मिस तौबना मरम मर कांदा मसी ngasi maksu अखोय की खुनाई सिगी मरकता लेबा सिगी मनुंदा फिराल मखल मचु मखन दा फिराल अहु मरी अखोय की मिया मरकसिदा पायरगा सिजन हनबा दु थिने अदुना हाइरे पोचे अखोय तंगाई फदना यूनिफाइड अखोय की नेशन की स्ट्रक्चर मा तारकना नबा अखोय की हाना लेजरंबा इपा इपुगी लेगेसी दु अखोय मपुंग फाना मांजिन थाना अखोयना मु पुथदना चटपा ngamnanaba honabada अपुनबा फिराल अमा अखोय दा मियेंग थमगा थबक तौमिन्नदबा यादबगी तंगाई फदबा दुमति यामनमक लेरे हादना लौई अदुना यामना कन्फ्यूजन ओइबा स्टेट अमदा लेरिबा फिबम से मसी आइगी ओइबा सजेशन नत्रगा आइगी ओइबा मियेंग ददि मसी हुजिकति अखोय लेबागसि निंथौ पानबा लेबाग ओइद्रे अदुबु निंथौ पानबा लेबाग ओइद्रगसु निंथौरोल हुपुद्रा तरुक अमदी चाही लिसिंग अनी हेनबा अदुनबा सिस्टम अमगी मखादा लेबाग निंथौ ngaktana लाखिबा लेबाग अमगी मागी लेगेसी अदुदि अखोय अदुम पुरगा पुथरगा चटकदबनी हाइबसिमदि चेना थाजे मरम असिना होंगैबा सिस्टम असिदा येंबा तारगदि ngasiदि अखोय मियामगी पॉपुलर गवर्नमेंट तदना मियामना वोट थादरगा खल्लबा मिहुतसिंगना सेमबा लेंगाकपा अमगी मखादा लेबाग सिना चटलबनिना अखोयना लीगल लोइबा
ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯆꯠꯅꯕ ꯌꯥꯕ ꯂꯤꯒꯦꯜ ꯕꯥꯏꯟꯗꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯐꯤꯔꯥꯜ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯝꯖꯩ ꯑꯗꯨꯅ ꯐꯤꯔꯥꯜ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯦꯔꯂꯥꯒꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐ꯭ꯂꯦꯛ ꯑꯃ ꯑꯗꯨꯝ ꯃꯣꯏ ꯑꯦꯗꯣꯞ ꯇꯧꯏ ꯏꯚꯟ ꯀꯔꯅꯥꯇꯀꯥꯒꯤꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯂꯩ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯔꯥꯜ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯡ ꯐꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯀꯟꯚꯦꯟꯁꯟꯅꯒ ꯑꯦꯗꯣꯞ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕ ꯐꯤꯔꯥꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯟꯒꯠꯄꯤꯔꯒ ꯌꯦꯡꯉꯒ ꯃꯗꯨ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯗꯨ ꯂꯤꯒꯦꯂꯤ ꯑꯦꯗꯣꯞ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯐꯤꯔꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤ ꯑꯗꯨꯝ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯐꯤꯔꯥꯜꯒꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯔꯣꯜꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯂꯧꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯩ